Misna Misna ha Misna Misna ha Ayuktani Juni irumai thazaraga bathroom dagi bathrobe ama setlaga thoklei magi kada kheliba chawraba mingsaldugi mamangduda jab lepduna lei kari wakhaldagino setliba bathrobe to kisi thokduna makhada tapna thadai yengli mingsalduda tariba mahaki saktam mahaki mami koktagi khong phawba jangi kayat khuding amamam toina mingsalda tariba mami adubu yengli awat palite highway ai sakta chuda sawongda sabanda adubu mami adubu yenglaga karigumba awat pamadi leiba male apenba pokjade karibuna watliba Juni Firol sechilaga makhada breakfast jaba kumlaklame ngasidi santa suleirame Chathoibia ngasidi kamcha thabak sangi nangi thabak chatkedabaga leiradi kamcha da dum hairo ko iharani da kamcha ai gari thoba so hairasibo kamcha da dum yetpado nungai di Santa thuna dum khumlaklame yetpa haina khanganune ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯅꯪꯅ ꯊꯟꯗ ꯆꯠꯄꯗꯣ ꯄꯥꯝꯗꯦꯅꯦ ꯄ꯭ꯔꯦꯃꯤꯂꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯦ ꯑꯗꯨꯅꯦ ꯈꯔ ꯉꯥꯡꯉꯨ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯇꯥꯗꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯦ ꯑꯃꯨꯛ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯅꯤ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯁꯨ ꯈꯪꯗꯦ ꯁꯥꯟꯇ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯆꯥꯊꯣꯏꯕꯤ ꯀꯝꯆꯥꯁꯨ ꯄꯥꯝꯗꯦꯀꯣ ꯅꯪꯅ ꯐꯅ ꯒꯥꯔꯤ ꯊꯧꯕ ꯍꯩꯔꯁꯨꯅꯦ ꯇꯥ ꯕꯤꯖꯣꯏꯗꯔ ꯀꯩꯅꯣ ꯊꯧꯍꯜꯂꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯧ ꯖꯨꯅꯤ ꯇꯨꯃꯤꯟ ꯂꯩ ꯈꯨꯝꯗꯦ ꯖꯨꯅꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯃꯈꯣꯏꯁꯨ ꯈꯪꯉꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯖꯨꯅꯤꯅ ꯀꯩꯁꯨ ꯏꯜꯂꯣꯏ ꯍꯥꯏꯕ ꯇꯧꯔꯣꯏꯗꯕ ꯊꯕꯛꯇꯣ ꯇꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯟꯒꯗꯕꯒꯤ ꯁꯔꯨꯛ ꯇꯧꯔꯣꯏ ꯍꯥꯏꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯒꯗꯕꯒꯤ ꯁꯔꯨꯛ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯕꯁꯤꯅ ꯐꯩ ꯍꯥꯏꯕꯗꯨꯅꯤ ꯖꯨꯅꯤꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕꯒ ꯇꯧꯕꯒ ꯖꯨꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤ ꯉꯁꯤꯅ ꯑꯃꯨꯛ ꯀꯗꯥꯏꯗꯅꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ Ichan masamdu semla semladuna mabungi ka tamna lai thongdo ahanbada kokok thele khumakte khajik induna yengbada thongdo lolamdre mangak to haife chep thaduna yengi mabungna isisina tumduna lerambada uraga prok prok hek chai manak ta changsinduna phaisuktagi khajikli thokduna leiriba sakhengi pambomgi tricep tuda Ichanna magi khudombiduna kakak thele tamo tabro hawalomi thenge haba Masalni kain toise khudum bidum teke dawine body sidabu mi phuna dradi mabongna machi lengakpaduda Ichan nganganbadu chaplepe sakhen mamit namadu khajik pangthoklaga uirum hairaklame kedore Ichan peri kesinaraduna khumlai tuition gi phom loba chapmina sena haidudi sakhen mamit khangsing singi ihe Pungya dargene hojikbo aima nangdi lotion baga loin loirabo tamone brush pataraga kumage give me 10 minutes no 7 minutes ka chalo makhada ngairamo second so machanupi saramni khanduna prap lotion duna kumthare leima machanupa ubuda kauraklame haima noi ba hoji phau chatribane he Ichan dine masaina lotion khrabadaine Sakhen masamdu samchet hatpasu nangdraduna makutna semla duna mamada onsinduna khumlaklame yahau khra thengdo krema iso war bilang amani amado Ichan machinda tumtho aduna gari manakta leptuna leirame lao Ichan pungsa yaukrene lei masu macha sing manam nambire Ichan diwang ngangde sauna mabungi gari maningda phame oja dugi tuition mafam yoraduna makhoi ani changai sir Physics ki tuition ki form ta lawjage dawbani ihe form din hana thabalation khrabani ne Ichan wahai do tabada isuk thakre second machanupi gi matawdu yengbada nungai traduna ojadu da mukon sinduna sir aikhoi gi se pharagam ta dana dawkibani yaragadi arrangement amta tawraga yana basin biuba ojadu Ichan machada munna yengi chimbal do khajik chingkhatlaga nokfet tawkibado second gi wakhalnara mahak uhawi hoi bari ibungo hoina kan he khairabani na yana basin bahaibaduni Ichan mai thong duma kala mai sakhen suwa jaramba kaya do wakhal yangi bema
lau. Tuition mafam manungda changse. Form du manungda leramgani. Ngasi du menchilaga thanam. Makhoi ahum pulap changminare. Ojaduna form du ichanda piraduna makhoi ani maning wara bench amada pulap phame. Sakena laptakna mamaido makoirumda onsilaga phame. Vivek's Physics Coaching Center, Khagimpally Pankha, Imphal. Ichan su form du men bahoy. Oja Vivek su ichan na iriba du yengboina manakta naksina phame. Sakendi oriba maung du yengbada khazik nungai tabadi phawe. Adobo ichan na thawai yauna form du men jabaduda kaishu hairudre. Morning da khandoira, evening da khandoira. Ichan su nga khanjanai. Evening na fadaw mali sir. Oja Vivek do ichan da tap napsilaklaga ichan na pariba kolom do masu ichan gi khut mathakta pulap paisilai. Kadai sir khot piragese. Ichan haina draduna mabung da kanbiyo haibagom sakhenda wadi ngang da yengai. Ichan gi meeting du gi artha khangladuna ngasai dagi omduna jaklamba khudingma fudorakpagom sakhen sana. Oja Vivek ki collar da tapai. Khangching bada long na tai. Oja Vivek maya kathokduna wangang gi dawbado nanghaude. Sakhen nakanda lairiba table do mukhong pok thudiklaga chaitup oina pairaduna Vivek tamna changsilai. Sakhen sana mamito kori mukngangle. Pambom do mukladuna magi tricep muscle do layduna mathau pangthoklamdai gi sem sari. Vivek pakhatna mathwai do hinglabade haiduna mapanda chenthoke. Oi, ngaiko, chenkino. Sakhen lauribado hanna yengamdana chenbada gyan tarakpada sorok yauraga leirame. Sakhen su tanabado phangdaba haiduna khutta pariba table makhongdo langakpada Vivek ki makhong khusingda paladuna uktuna tusile. Vivek ki manakta tapna changsilai. Sakhen sana nakan da tariba chaitup tu paikhatle. Oja ne hairaga nakhut sangba. Makhut yet thangbada thajele. Oja gi mingchat thianba. Makhut oi thangbada muk thajele. Oja bu chanthanba. Handa mukte maring banda santhai. Taunariba mataudo soroki nakanda oibana ajat awak kaya chap leptuna yengnare. Ngangnariba wahai sing da taraga mayamso maramdu khazikti khangnare. Ahaloiraba kharana toklo haina laujaba khaktani. Ataidi sakhen gi fibam duda kiraduna kanana su changsim bangamde. Khara amana ojadu maram chatkini khamdokano police kaugano. Kharyam phusanu haina sonabasu yaure. Ichan so dumangai nakanda leplaga peri tawduna mabungi oriba mataudo tumin leptuna yengle. Sakhen mi punai haiba khanglabaso nomata ashumna mitmangda mi punaba ichan na udre. Hinjabagi saklon lawriba sakhen bu ubada ichan amuk su kibana masado pakhatpa pokta banate. Kaino swaisina tanjayam jadana traffic jam thoisina. Accident ga thokpa yawzalane. Juni machinda murum soladuna akoibudu ko yeng khajik leithok leisin tawduna irang thokliba mafam de yawsilai. Oja mane haibagi respect amada nang chitup sion sijanarbani. Natradi nang khongkhut yawragani naming kawa makai phugudabani kham. Juni lauriba khonjala domda mamai leithokduna haifet yengle. Gari brake khangpha bhai. Mamit mana sangdokduna asawba saklon lauriba nupa adu Juni ne masakhang. Mana ayukta lamjal chenbada thengnakiba nupa aduni. Makhada taduna lairiba nupa aduda amuk yengle. Juni tu khyau chungki. Wakhalda mami sami karigumba khara ningsinglakpagum tawi. No electric dipole hot by radio. Problem a jam piece rock. Junior, what below? Could I know English? Junior, Nathan Chate Agadro, 18 euro. Junior, I go. Maning the gari singdo, paring fanasang ling bahurak paduda, horn kung bahunare. Juni gyan kang tatarakuna, gari do start tawraga, thaw bahawi. Gari thawsay hebagi Juni masado, sol ifun fungat pagum tawre. Gari gi steering do kana pashinduna masaba control tawnaba hotnajay. Gari gi mingsel so loinamak chingthari. Adusu phatte. Heina dom humang kang bahuraklame. Khara thawraga mana hegik changba cafe dugi mapa yawradana gari do side tawraga manungda prap changlaklame. Ahang mamafam ama yengaga gate famthai. Waitress ta ising piyo haina kawi. Bag tagi phone do lawthoklaga Betty da call tawi. Hello, Junior. Kedawra? Juni masado nikpana wafa mapung phana ngang bangamdre. Betty pakhatla duna mukhang le. Juni, tabro. Nang kai de leino. Cafe.
Noi manaki cafe. Sakhin sana furam boja do chap lepaduna nakanda lepliba singduda onsinduna hairakami. Yamba mani tawraga ajase hospital dam bukhat piro. Matong onthokleduna machanipi bu koying yengduna thirakpada machi mada tuminta sinduna kithiki rum tawna leptuna leramba matawdu ubada sakhen sauramba sakfamdo khangan hanjin khiduna thamoi norei. Ichan machanipi gi manakta changsilaktuna ibung leri sidi haibagom machanbu mathanungda chena konsinbe. Ichan thingatlamba pirangsingdo amuk naw hongnana tapna chentharakle. Mabungi purit machida chetna paisinduna ina makhol thokna kaplaklami. Hey, tamale shidi tose kapkan la yum chalasi. Sakhena themladuna makhoyani yum dalai. Yum yoraduna sakhen machanbu konsinduna changminaraklami. Laima macha sing hale haiduna thorakpada ichan gi phibamda ubada pakhatna hangjare. Aima ichan kidore ha Namit namai ge pompo misibu icha kidorege sana nacha napi se kidore. Sakhen mamada yenglaga tentakna paukhum pirame. Ima yumda home tutoring course. Laima gyan tadraduna amuksu hanglei. Kidorege ni haisibo Form thadrein hairakpro. Sakhen machanapido ina onsilaga. Ichan kada changu pathawrajo. Ichan chutumina magi kada changki sakhen chumakha taramdana magi gari du thauraga amuk thokhirami. Laimadi macha ani gi matawduda bhab tadraduna tingak yengduna leihawi. Betty yumda setlamba dress to phau hongdana paizma ma setlaga so thabe holaduna cafe gi thongda hangdoklaga koyeng yengi. Kachinda Juni mathanda famduna leirambaduda prap manakta chensile. Juni kidore nasagamdaba hospital chasira. Betty pakhatna Juni gi masado tap pairaduna yengi. Juni sor sangna hondoktuna tapna khumlei. Kisa tawdreda sida phamu. Betty Juni gi opposite oina famlaga amuksu hanglei. Kidorino haiba nangbo mihun sudreidi. Anxiety attack tawrubani. Betty pakhatna makhata na hanglaklami. Ha kamaina kidorure ha kai thengnarage ba kana thengnare. Juni nakanda thamliba ising glass to kharamuk thakchili makhata raklami. Thaina physics ke survey bag ta. Betty swai lawi ipa pakhatna survey bag kidoino ha kidorage haise. Juni wari du liraklami. Aina lambi da lakpada traffic jam thoi haidana yengubada survey bag ta lambi nakanda nupa mana yam thin phorga leram. Moina lawdo tabada ngang na makhut sangbagini haibra kinum haina hawi. Betty marak thatladuna sauna khumlaklami. Sia chirai tangda hoji phau handri gore phubada nate atokradi phagadabani adugiro nana ngasai tawiduna. Juni khazik mukop nomladuna madu urubadagi thainagi warida so aduda anxiety attack tawrapani kaisu tawdreda hojikti hidak su chakre. Betty mathwai nungaitana Juni gi makhutu pairaga tapna nanbiraduna hairai. Kimta khanjiluranuko ado ataide. Juni Betty na hanglakliba wahangdugi paukhum pidana amuksu mamon nokladuna khumlaklami. Kaisu tawdre hairaga lawa chatlasi nangsi yum phau thenbiramagi. Aima eri ngasai kai ubude nangdi paisma asiga. Juni Betty gi paisma aduda makhut thelladuna sitha nokle. Betty fuk hogatlaga sauna hairaklami. Sia aina di somda mihunga suda khai chelaga mana mayaga higatana. Yarena mi noknaba ngamabanina nasa kaisu tawramara chasila. Mapan thoglakpada ngasisu aboi leptuna lerambadu urai. Betty bu ngai kho haibagum chatlambadu makhut phai. Aboi gi manakta changsilai. Ngasidi aingonda leibiyaredra. Aboi mamai lei thorakpada Juni leptuna lerambaduda yamna harauje. Aya chiche. Juni aboina kaurakpaduda khazik noi. Tanjaduda kanagumba amana aboida kauraklami. Aboy yumda lesira thengi chakcha thorase. Kaurakliba khonjelduda makhoi loinamak mamai lei thoktuna yengi. Baby cha mangda nokmi leplibi Juni bu uraga chimbaldagi tapna kaujaki. Che Tanjaduda aboina fat changsilaktuna baby cha bu kausilaga hairaklami. Che aina haiba chiche dune sakhangnawo.
Baby cha wa ngang de tumin Juni de yengduna lay. Juni so awkward atmosphere dubu thugainaba wa ngang laklame. Lay sing se yam phasei. Aboy, ngasidi lay khwaidai phasabado ai lay khrage. Aboy na paukhum piraklame. Kaigi leidoino chiche, china pambado adu khalaga adum pukhuo. Tanja duda kadomdagino. Juni gi mamangda khut ama setting thoraktuna Daisy mu piraklame. Beautiful flower for the beautiful lady. Juni pirakliba leidu lausale. Nakanda lay thoktuna leidu pirakliba misakto kanano haiduna yengi. Juni ingak ngakna nupada da yengduna lay. Aboy na. Aya, tamo, chiche, tu, tamo sini, nahan chiche gi lay pirambado. Juni aboy gi wahaidu taraba mato, oy thangba pisamdo khajik inkhatladuna, sakhen da munna yengi. Sakhen Juni na munna yengak paduda, ikairaduna, lukham gi samdo, haifet naladuna, wangang laklame. Khoida jarakpabudi kuire. Love at first sight sa hainingde. Khoida jaba khaktani. Nungsibadudi kona lakadabani. Nungsi wari minaba horasi. Ayaba pibiru. Aboy, baby cha, Betty, makhoi loinamag sakhen gi wahaiduda ingak ngakna yengnare. Juni gi magun phasana khangba Betty de amuksu pakhatpa phaurakle. Tapna Juni gi manakta changsilakduna Juni gi phurito khajik chingladuna Betty na kauraklame. Bye. Chala sevala oba. Juni Betty na kauribadu khumde. Aboy da onsilaklaga. Chema chitlegadra. Penamaga. Aboy hatho Juni da chiga kolomga pi. Juni karigumba khara iri. Loiraduna sakhen da pi. Sakhen madu uraga maithong makala mai. Nangi phone number. Thank you. Madu tabada mayam ingak ngakna Juni da pulap yenglay. Juni thosadana tapna wangang laklame. Akhoi mamagi best friend ama lay. Umabati ko bani. Nene umado Writers Forum Manipur da yawbani. Magi phone number ni. Contact them. Sahitya dum yaina. All the best. Madu hairam laga Juni du prap magi khamlamba gari du tamna chetki. Betty ma na khalamba du mak tawre haiduna mamai do makhotna khumjinduna khangjai. Sakhen gi manakta changsilakduna. Sorry. Imana bidola na khanbinu ko. Sorry. Tafam khangda Betty sakhenda wahai khar se hairam laga Juni bu tanaki. Makhoi atei so tingak Juni ga Betty ga na chetki ba mai ke yengduna leho. Adubo baby chana warau na yeng hoba mit yengdudi kanana su ukidre.